Manipuri Chabang 5 poster ngasi Indo Myanmar border manaktagi lupa crore nipanga lakh yankhay nipan longgi oigadoba brown sugar fagatkhre. Fagalaba brown sugar adu punna kg mariga gram kunmapan longgi oigani amadi malemgi kaithilda chawrakna lupa crore nipanga lakh yankhay nipan longgi mamal oigani hari. Fagalaba gari aduga polam singa makhataba legal action gidamak More police station da kusinakre. Major Chongthamya Memorial Library amadi Takhel Thangta Academy ama ngasi Agartala gi Manipuri Parada Tripura gi Bamutia Assembly Constituency gi MLA Krishnadan na hangdokre. Thauramadu ko mari lenana MLA Krishnadan na haikibada asigum laba Chongthamya gi Ningsing Library asi Tripura gi district khuding makta hangdoknaba government na mateng pigani. More dagi lengoi puthokpada lengakna thingba thamliba si handokta bataragadi ban jathagani lauthokre. Wafam asing asi paumi singa unaba amada More da leiba All Tribal Labor Association gi advisor Thangzamang Singten fongdokibane. War against drug is saruka moina chatharakpa drive da Imphal East Narcotics Nupi Police Imphal East ki combined team na Nupi ama WY tablet lising amaga chamanga amade heroin number 4 gram kunithoi ga kona na fare. Police na farba miyoi adudi Sabita alias Abem chahi kuntra Apopa MD Jabbar Khergaw dugini hairi. Republic Day naksilakpaga iroinana Police Department lokhalakpa Jackson Thorangi saruka moina ngasi ayuksu mafam kayada paksana thibo humbagi thabak chathakre. Imphal West ki additional SP operation Amarjit Lamabam gi meeting makhada Imphal West commando na ngasi ayuk pung 3:45 dagi 8:50 fawba Thangmaiban Lorung Purel Laikai amadi Thangmaiban Polem Laikai area da combing operation chathaki. Haukiba lisingani tarata pangthokiba taramathoi suba Manipur legislative mikal gi fal lauthokpada Pasoi assembly constituency gi oina niyam lanba kaya laikre haina haiba sigi matangda matik chaba che changamadi witnessing pikhalaknaba Manipur High Court na thorakpa cherol amada khangalakre haina NEIDP gi sympathizer AOKN na fongdokre. Public Health Engineering Department PICD gi senthang makhanda khungang singbo manaba thakta pukhatnabagi pandamda puthokpa aikhoi gi khungang haina mingthonba short film ama ngarang Imphal East Harau Road da leiba YMC ground da Village Welfare and Sanitation Committee Harau Road na singduna film asibu formagi tharam pangthokre. Rongmai Kanglukki oina leiba Rongmai Naga Baptist Association na sinduna ahumlak suba angang singi oiba kumai ngarang dagi hauna Assam gi Kasar district ta leiba Namdailong Baptist Church ta Celebrating Our Future haiba wakhalonda pangthokpa haukre. Ngasi ayuk Mumbai Bhubaneswar Lokmanya Tilak LTT Express Odisha gi Kutak manakta atopa pot puba train amaga thengainabada Gurung chappada bogi manga na tongba miyoi nifurom asokapan nangkre. Asokpa sing adugi manungda miyoi taruk ki fibam luna leiri. Guinness World Record ta chanba ngamnaba thorang amoina Kerala gi kek saba miyoi lising amaga chamanga rom na saruk yaduna Kerala gi Thrissur da kilometer taruk makhai sangba kilogram lising kuntaret numba vanilla cake ama sakre. Bakers Association Kerala na sinduna sakiba cake masang adubo yamlaba miyoi kyana yengnaki. Thama hena chathagadauba grassroots football coaching camp tama Nambol Assembly Constituency gi manung chanba Nambol Naurem da Naurem Youth Club amasong Irom Yumfam Youth Club na khusamnaduna Naurem Makha Lekai playground da hogdokre. Lamdam asigi chahi taragi makha da leiba nupa macha kuntra mangana coaching camp asida sarkyari. Hello India Youth Games king asi taret ni chanba numita chahi tara taret ki makha da leiba kilogram nifu mapan A gi nupa gi kanglupta Manipur gi namairakpam tomchona bronze medal fangbangam kre. Event adu da Maharashtra gi Mukund Santosh amadi Uday Anil Mahajan anina gold amadi silver lauki.